guys, welcome back to my channel. I ngasi ne kena chattine ba akhoi mangani jak chap hai tare adugi tudo ngasi thinga mina ne mi ma se ko mi gi juma ma se ko intro tawre thinga mina ngasi di nangdre la ini no mayam kai ki to bai dum chek mina se na mai ji twe ba thing do na ta nang chattine mayam आज ko ko ba ke mayam ta mau party lakre koi yaure siga lai mi sing da ma rong mi tani kam jam mi jing ma mau wi site di mi lakre je sin pa ka ngom mi tani ke do ja se pham mi ne tu ba lai zare sina khajing thong ba Sina rau thong ba lai jare siga utia sang ba lai de sina hai lai jare siga iron bai lai jare sina nga baza mau ga photo copying ni da number video ni oh party lag re ji party se khi lại sẽ lấy đi ta thảo đấy mẹ chắc sao bà không là đâu đấy mi je jam mi ne đi qua bây giờ đấy mình là gì bây giờ đấy moi te na san sanari hapa boloi adu boi bukham di dhalle odi phazan haure ba du mathai jamana ko ngam sang amdre siga koi maulek jare sari je hau ben ja sida koi ngai sangai khang ba taw gi dhaman ni jare sari mas hai view ngai khangna bagi silang bagi jam putih nungai jare sa batha putpan pune ma so apu dama nasi ki catering se Hindustan catering na tawbane yamna phajana simrang tawi maya muji ngai khna bagi thorom da hagot sare moigi mari mata da masak takna bada tawjare do id sing tang do id video se namdre number tar smu khondo kana na tar de min du na ani se namdra ba do maya huji Hindustan catering gi mafam dai wahi amani tang tabi si dada hogi catering se kawain da kari wakhal da hogi bana ha mada ai audi ki matam sing adi Hindustan ke tinsi ko na kontra pun manu da hangdak pase ai di jamna ai di mayam gi khudong chama masu oi ba ai di ko na ai di ko si professional oi tai ko bamun mata tai ko aduna professional si oi tai aseta na te ko gi kenas ko gi khonglai si bo ado ai di sigasu amna manu da thim damna lai to pesa lupa sekentang ki ta na ade ko pa koy Hindustan ke tin siya koy ni ako group pa mo wala ko ko asway na ko tung ko ko tani kasi ay di
ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯁ꯭ꯇꯦꯟꯗꯔꯠ ꯃꯦꯟꯇꯦꯟ ꯇꯧꯕꯁꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯄꯥꯝꯅꯔꯦ ꯍꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯍꯁ ꯑꯩꯈꯣꯏ ꯇꯧꯁꯤ ꯄꯨꯂꯞ ꯌꯥꯗ ꯑꯃꯗ ꯇꯧꯔꯒ ꯊꯣꯡꯕ ꯆꯠꯄ ꯈꯣꯠꯄ ꯑꯗꯩ ꯕꯥꯃꯣꯟꯁꯤꯡꯁꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯠꯂꯦ ꯑꯗꯩꯗꯤ ꯑꯃꯅ ꯁꯨꯝ ꯁ꯭ꯇꯦꯟꯗꯔꯠ ꯃꯦꯟꯇꯦꯟꯁꯤ ꯎꯕꯁꯤ ꯏꯐꯪ ꯐꯪꯗꯦ ꯍꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯈꯜꯂꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯑꯃꯈꯛ ꯄꯨꯊꯣꯛꯁꯤꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯄꯨꯊꯣꯛꯄꯁꯦ ꯑꯩꯈꯣꯏ ꯇꯥꯟꯅꯔꯒ ꯁꯨꯝ ꯍꯧꯒꯠꯂꯛꯄꯅꯦ ꯑꯗꯣ ꯍꯧꯒꯠꯂꯛꯄꯁꯤꯗ ꯁꯨꯝ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯃꯁꯤꯒꯤ ꯈꯣꯡꯊꯥꯡꯁꯤ ꯌꯥꯝꯅ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯃꯁꯤ ꯍꯥꯏꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯅꯕ ꯗꯦꯕꯂꯞ ꯑꯣꯏꯅꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯧꯒꯠꯆꯔꯛꯑꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯏꯟꯇꯔꯦꯁ ꯑꯃ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤ ꯑꯩ ꯍꯥꯟꯅ ꯑꯩ ꯑꯔꯕ ꯀꯟꯇ꯭ꯔꯤꯗ ꯍꯥꯏꯗꯤ ꯆꯍꯤ 10 ꯂꯩꯔꯤ ꯗꯨꯕꯩꯗ ꯗꯨꯕꯩ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯋꯦꯠ ꯁꯣ ꯃꯣꯏꯅꯁꯨ ꯑꯗꯨ ꯃꯐꯝꯗ ꯑꯩꯈꯣꯏ ꯃꯣꯏꯅ ꯇꯧꯅꯕ ꯂꯣꯏ ꯎꯔꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯔꯛꯇꯅ ꯑꯩꯈꯣꯏ ꯄꯨꯂꯞꯁꯤꯗ ꯁꯨꯝ ꯇꯞꯅ ꯁꯨꯝ ꯍꯧꯔꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯌꯨꯝ ꯑꯃꯗ ꯂꯣꯏꯅ ꯆꯤꯟꯅꯕ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯎꯁꯣꯞ ꯑꯃ ꯍꯥꯏꯗꯤ ꯗꯦꯕ ꯀꯔꯃ ꯑꯃ ꯄꯥꯔꯇꯤ ꯑꯃ ꯂꯨꯍꯣꯡꯕ ꯑꯃ ꯍꯦꯛ ꯇꯧꯒꯦ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯇꯔꯥꯏꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯛꯇ꯭ꯔꯦ ꯃꯇꯦꯡ ꯄꯥꯡꯅꯕꯁꯤ ꯑꯃꯗꯁꯨ ꯂꯣꯏꯅ ꯆꯤꯟꯅꯕꯅꯤꯅ ꯑꯗꯨ ꯂꯩꯔꯛꯇꯕ ꯃꯇꯝꯁꯤꯗ ꯑꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯐꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯃꯦꯅꯦꯖꯃꯦꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯨꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯣ ꯄꯨꯊꯣꯛꯄꯗ ꯑꯩꯈꯣꯏ ꯌꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯤꯗꯅ ꯃꯐꯝ ꯃꯐꯝꯗꯒꯤ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯏꯟꯚꯥꯏꯠ ꯀꯌꯥꯁꯨ ꯃꯌꯥꯝ ꯂꯥꯛꯄ ꯍꯧꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯛꯇꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯄꯥꯟ ꯍꯟꯗꯛ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯁꯤꯕꯁꯥꯒꯣꯗꯁꯨ ꯅꯠꯀꯗꯕ ꯂꯩꯔꯦ ꯑꯗꯨꯒ ꯒꯨꯋꯥꯍꯥꯇꯤꯗꯁꯨ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯂꯩꯔꯦ ꯁꯣ ꯑꯁꯤꯁꯤꯡꯁꯤ ꯑꯩꯈꯣꯏ ꯁꯨꯝ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯁꯧꯒꯠꯄꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯈꯣꯡꯊꯥꯡ ꯑꯃꯁꯨ ꯊꯥꯡꯉꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯩꯇꯩꯒꯤ ꯗꯦꯕꯂꯞꯃꯦꯟ ꯑꯣꯏꯕ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯁꯦꯟꯈꯥꯎ ꯍꯥꯏꯅ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯗꯦꯕꯂꯞꯃꯦꯟ ꯑꯃ ꯑꯩꯈꯣꯏ ꯅꯧꯅ ꯍꯧꯖꯤꯛ ꯄꯨꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯁꯇꯥꯟ ꯀꯦꯇ꯭ꯔꯤꯟ ꯍꯥꯏꯕ ꯒ꯭ꯔꯨꯞꯁꯦ ꯑꯁꯤꯅ ꯏꯃꯥꯒꯤ ꯁꯦꯟꯈꯥꯎꯁꯤꯗ ꯍꯥꯏꯗꯤ ꯄꯩꯁꯥ ꯈꯔ ꯇꯨꯡꯁꯜꯂꯒ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯅꯕꯁꯨ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯇꯥꯝꯗ ꯀꯩꯅꯣ ꯇꯧꯔꯛꯏ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯍꯤꯟꯗꯨꯁꯇꯥꯟ ꯀꯦꯇ꯭ꯔꯤꯟ A ꯒ꯭ꯔꯨꯞ ꯍꯥꯏꯅ ꯂꯩꯔꯤ ꯑꯗꯣ B ꯒ꯭ꯔꯨꯞ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯧꯅ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯔꯤ ꯑꯗꯣ B ꯒ꯭ꯔꯨꯞꯀꯤ ꯃꯇꯨꯡꯗ C ꯒ꯭ꯔꯨꯞ ꯑꯃꯁꯨ ꯂꯥꯛꯏ ꯑꯗꯣ A ꯒ꯭ꯔꯨꯞ B ꯒ꯭ꯔꯨꯞ C ꯒ꯭ꯔꯨꯞ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯅ ꯁꯤꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯃꯦꯟꯇꯦꯟ ꯑꯁꯤ ꯍꯧꯖꯤꯛ ꯃꯦꯟꯇꯦꯟ ꯑꯣꯏꯕꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎꯗ ꯆꯞ ꯆꯥꯅꯗꯤ ꯉꯝꯗ꯭ꯔꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯔꯤꯒꯨꯂꯔ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯃꯗꯨ ꯀꯟꯅ ꯍꯣꯠꯅꯖꯒꯅꯤ ꯃꯇꯝ ꯄꯨꯝꯕꯗ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯃꯌꯥꯝꯅ ꯃꯣꯏꯅ ꯀꯃꯥꯏꯅ ꯇꯧꯅ ꯔꯤꯀ꯭ꯋꯥꯌꯔ ꯄꯤꯔꯤ ꯑꯁꯤ ꯇꯧꯕꯤꯌꯨ ꯑꯁꯤ ꯁ꯭ꯇꯦꯟꯗꯔꯠ ꯃꯦꯟꯇꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣই ꯃꯗꯨ ꯆꯞ ꯆꯥꯅ ꯇꯧꯖꯕ ꯉꯝꯒꯅꯤ ꯑꯗꯨꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯁꯤ ꯃꯤꯠꯌꯦꯡ ꯑꯃꯠꯇꯗ ꯌꯦꯡꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯗꯦꯕꯂꯞꯃꯦꯟꯁꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ NGO ꯑꯃꯒꯤ ꯇꯥꯏꯞꯇ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯁꯦꯟꯈꯥꯎ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯗ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯁꯇꯥꯟ ꯀꯦꯇ꯭ꯔꯤꯟꯁꯤꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯟꯅ ꯄ꯭ꯔꯣꯗꯛꯆꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯑꯣꯔꯗꯔ ꯇꯧꯕꯁꯨ ꯁꯤ ꯅꯝꯕꯔꯁꯤꯒ ꯑꯣꯔꯗꯔ ꯇꯧꯕ ꯖꯥꯠꯅꯤꯀꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯤꯔꯤꯕ ꯅꯝꯕꯔꯁꯤꯒ ꯃꯌꯥꯝꯅꯁꯨ ꯀꯟꯇꯦꯛ ꯇꯧꯕ ꯌꯥꯕꯤꯒꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯑꯦꯕꯀꯣ ꯍꯧꯖꯤꯛ ꯍꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯅ ꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯦ ꯒꯤꯐꯁꯦ ꯑꯃ ꯐꯪꯉꯦ ꯉꯁꯤ ꯑꯩꯈꯣꯏ ꯅꯍꯥꯟ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕꯗꯣ ꯑꯗꯨꯒ ꯐꯪꯍꯧꯗꯕꯩꯅꯦ ꯉꯁꯤ ꯄꯤꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ